Lakhipuronline putoksaba September gi tang kun manga nongmaijing numit ki Khomjinba Pao tabirase ahanbada maroi Pao Guwahati da lokmanthan pangthokre luhongbagi ningthiraba saktamama uma kona khudol tamkhre Sub Junior National Futsal Championship ta saruk yakadaba All Assam Soccer Futsal Association gi team Rajasthan gi damak Lakhipur thadokre Panthoi bi imagi thoni numitna lakpada sikona miyamda yaipa paujal pirakli amasung Mutua Bahadur na iba mapan lamda leiriba mitei meitei yumnak sing la chanbagi khongthang phongkhre Haujik mapung pau tabirase Chahi khudingi pangthoktuna lakpa lokmanthan gi thoram chahi asigi oina awang nongpok ki center oiriba Guwahati gi Srimanta Shankardev Kalakshetrada September gi tang kunma thoidagi nimit mari ni chupna lokmanthan lisingani ga kuni thoi pangthokre jate khudingmaki culture da yumpham oiduna pangthokpa tharomasida Manipur dagi artist kayana pungcholom thangtana chingba performance kaya utuna bhabok singi pungning sumatki Mangka laihui gi phajaraba performance amasu ahoba numita utki lokmanthan gi ngarang loisinba nimit ki thorom pareng singi manungda luhongbagi phajaraba sakta mama United Manipuri Arts and Cultural Organization uma kona yamna ningthina miyamda khudol tamki mitei jati gi maruoiba culture amabu macha tana ningthina utpi kibagi damak mapal lamdagi lakpa akhang hi kayana uma kobu hainingai leitana thaganaki amasung mitei gi luhongbagi mawong matau culture asibu miyam pumnamakna sagna sonakhi haina uma kogi secretary general GS Thongrana paudam lagli Rajasthan gi Jaipur da September ki 19 dagi kunthra phawba sanagadoriba chahi 33 makhagi Sub Junior National Futsal Championship ta saruk yaruna bagi damak All Assam Soccer Futsal Association gi nupa machagi team ama September gi tang kunmari thangjanumita Lakhipur thadokre All Assam Soccer Futsal Association gi president retired major Pudisaba Manidhon General Secretary Ngangom Brajakishor Assistant Secretary Horongbam Somorendro Treasurer Laurembam Chandramhon Technical Director Moirangthem Brajakobin Advisor Irom Goromani Executive Member Ngangom Nadababu amadi atai official singalonana futsal ground Lakhipur Tulen Kundagi lamthakre team asida saruk yariba sanaroi singdi Ningthaujam Hiren Laitonjam Abdeita Chongtham Suras Usam Roshan Brahmachari Mayum Siddhartha Sharma Ayub Khan Khairul Basar Saha Jamal amadi Yumnam Rohitni coach oiriba Nandaibam Santi Kumarna team asibulam jingki haina All Assam Soccer Futsal Association gi General Secretary Ngangom Brajakishor na khangalagli handaksu sub junior sananadaba khoi Jaipur da ngasi khongshan gani aigi best wishes amadi ekhoi gi committee gi executive members amadi advisors amadi ekhoi bu khwai gi mathakta jokpi thak piduna ekhoi bu hujuk phauda chingbira iba ibungo ishor busu ekhoi ningsangsi chatpada chekshana chatpiu lambi langang mina ubda discipline naiba ekhoi gi Assam Soccer Futsal Association team do hai nanaba sanabadasu off the field in the field fajana discipline naina leibi waidun hainingi ekhoi gi Assam gi oina mariraksu national championship ni chalise amada 2020 da haiba hek Jaipur Assam sida under 19 gi ekhoi gi 13 national championship sauja krabani aduda so ko Assam ni B team na koi runners up taro lakani mathang da senior gi matam Gujarat pangthoki senior gi matam do so koi nupim sun pa gi team ani chatki Panthoi bi imagi yaifa thoni numitna lakpada Southeast Asia Cultural Organization Sikona Yelomi Kanglei Khunai amadi mitei miyamda yaifa paujil pirakle Kanglei pa ki Jelhomi Phurup asigi top topa lining gi saktam leijaraki haina Siko gi cherol asina phongdokladuna numit asina lakpada mitei miyam gi afaba chakhatpa ing tappa manaba
tangdu leitaba khana chainaba thoktaba amadi aikhoi isagi inata hena chakhotpa pinaba oirasunu haina cherola sita phongdoragle laibak thibadi mitei ayamba ningthau pamai bagi haktakta kumja lising amaga chatret ka sumna mapan August ki tang 19 Thawan gi konhumdoi gi matungdagi iramda masigi nat ke saktamda yamna chauna akaiba pirakhi mitei khunai gi sitharuraba lol inat amadi lining na chingba hinganan bai basi mitei aikhoi gi tangai fadraba tawpham thokpa itaudangni mera thada panthoibi imabu irat thoni japasi Hindu gi Durga Puja gi matau tambanate mera thada panthoibi imabu irat thoni japasi di chahi cha kaya gi mamangdagi pangthoktuna laklabani hairi mitei ichilinaw singna aikhoi gi chana kanglon sengna ngakpa oina panthoibi imabu irat thoni thorom paksana pangthoklasi haina Siko gi Secretary General Irengbam Indrajit mitei gi cherolamada phongdorakle Rangir Khari Police na Silchar Sonai Road area dagi ngarang nungthil drugs ka konana mioi ani phakre pharaba mioi singadu Silchar Modurbondagini hairi Police na makhoi ani na thaurakpa scooty adudagi heroin gram 50 phakatpa ngamkhi Sahitya Thopang Lupna Chahi Ani Ani Matungda Piba Thiam Ibo Chobi National Award 2022 gi mana handak chahi gi oina Haurongbam Rajmani da piragani Mahagna Lol Sahitya amadi culture gi tamak lauriba thodangbu sakhang laduna mana sipi gi dabani Lupa crore chama sangna West Bengal ki Digha da sariba Jagannath Temple mathang chahi da loisilagani West Bengal Sarkar na ekar kun gi pak chawbada sariba laisang asi Orissa gi Puri da leiriba Jagannath Temple gi mawong da sabani hairi Mutua Museum Imphal na sinduna Mutua Bahadur na iba mapan lam da leiriba mitei meitei yumnak sing la chanba gi khongthang Manipur Press Club Major Khul Imphal gi auditorium da September gi tang 13 thangja numita phongkhre thoramadu da Mandle dagi Frailatpam Chandra Kumar Sharma Sapam Bhaiga Thokchom Thoiba Maibam Buddhajit Bangladesh dagi Maibam Tolena Presidium member sing oina sarukjakhi Mayang Lambam Chaubana anchor oikhi amasung taram nokhi keynote address aiba Mutua Bahadur na pikhi Irabon na Chauramba Tangbo Khul asina chingba kaya amadi Irabot ki Mandale mifam na chingba su larika sita nainari Kate amasung Bamon Singh Burma da leriba yumnak mayam asida hengalakpa dusu palli anupa kaya hengalakpa si la chanbagi matang da su kupna nainakhi Samiti ki President Naroibam Indramani Arun Somorendro amasung columnist Dr. Rajkumar Gunachandra na chingba kaya su sarukjakhi Life haramba check to buda se check se sahi samanga mamagi check koiramba adunna noi se life simbi atre haina puribo lejeba ado group to ai kona tanda sa matamda video ga photo ga torgai thagala na ya to ke koi ada kundari se ayamana monthly udi legi monthly Amrapur Jagai Awang Takaga Maria Lay Maria Mukre Matakaga Mugu Mukre Adu Maka Takrada Paku Mukre Remonda Karlegi Aroibada Maruiba Pao Amukhanna Guwahati da Lokmanthan pangthokre luhongbagi ningthiraba saktamama uma kona khudol tamkhre Sub Junior National Futsal Championship ta saruk yakadaba All Assam Soccer Futsal Association gi team Rajasthan gi damak Lakhipur thadokre Panthoibi imagi thoni numitna lakpada sikona miyamda yaipa paujal pirakli amasung Mutua Bahadur na iba mapan lamda leiriba mitei meitei yumnak sing la chanbagi khongthang phongkhre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare